Chahi kuntra kataret suraba Ronald Maisnamna thamoi song anungaitaba wafam ani haiba tarabadi Churachandpur district headquarter da leiba mahaki poknafam oidiba mandop laikai amasung mahaki mang takhan khraba yum leiramba hauzikna leite manana temkhai khraba yumpham asini district asidagi mahaki awaba nanglaba marup amarjin maibam nasu yamna nungaitana hai Khuga tampaka leiramba mahaki yauna maitegi yum lising rom kuki singna toratu na mai thadok pikre lut tawkhre amadi thugaiduna pura mang takhankhre haujikti makhoigi khun asi lanjau amana mang takhalaba mafam ko chap manare haukiba me ahumda mamangda amka thokidriba mawongda furup ani gi irangda mayum makai loina mang takhankraba Churachandpur da leiramba maitai khun 13 dagi lanjena rakhiba maitai lising 15 rom gi manungda Donald amasung Amarjisu yauribani makoi haujik tampaki district singda hangba tongan ba relief camp singda changjapham lauduna leiri Donald la nungaitana wari singbul da hai hingsa thorakpadagi makoina Churachandpur thadok lamlaba matungda makoi gi su yauna maitai singi yum loina mak bulldozer na mathang temthokre hairiba thabak sing asigi matangda chief minister da khangangré mahakna adugumba aranba tawbasingi mathakta matik chaba thabak laukhatkani haina thajaba piraki aduba hojik phawbudi ka henba tawbasingdu phaba punbeki paw leitri masina pangal thokpa ngamdre lammapu singda khoirang khoisa honba hengat hali haiki maraksida awangba thaki thajaba yaba state official amana wari singbul da hai madudi Churachandpur da lam henba mioi singna maitai lekai sing temthoga mari leinana Churachandpur SP na hanana suwa moto ama case laukhatkre Tizin matung ina maralai khanglaba mioi pumnamak logi matung ina cherak phangangani haina official aduna hai mahangna makhata na khangalaki madudi lanjen raklaba mioi sing natroga irang asida awaba nanglaba mioi singna makoigi maru oiba document sing natroga record sing khudam oina lamgi pata mahima sing tambagi certificate amadi sel thumgi record sing mangkre haiduna kari su waningai leite haidiba legal document sing adu makoina changjapham lauduna leidiba mafamdugi mari leinaba district magistrate singna makoida amuk hanna issue tawgani makoina tawgadaba haibabu district adugi district magistrate aduda complaint amamam file tawgadabani district magistrate pumna makta mathau taba thabak sing pangthoknaba hanana pawtak pikhrabani haina awangba thaki bureaucrat asena hairaki Churachandpur da tawkibagum tampakta kuki gi yum amadi lanthum amata mang takhangide bulldozer season aduna temkhaibagi thawok amata chathade haujiksu police amade security force singna ahing nungthil ngak senduna leiri haina fongdoraki haujik state asida khudakta mahongsagi fibam hanjin hanbagi mami machet amata udrabasu atai lanjenariba maitai singumna makhoi anisu masagi mayumda hanjinduna masagi charol surol makha chathajaduna hingbagi apamba fongdoraki Ronald hai Maitai khwaidagi masing yamna leiba tribal taba district ki manungda Churachandpur khaktani maitai loina makching thadokuna tampaka chatki haiba history thamlamba makoi pamde me ahumda kuki singna yamna kana atek chatharaklaba matam adu fawbada mahaki apokpadi mandop laikai thadokuna chatchi haiba yaningkhide masagi pongna phamlamdam thadokuna karigi chenga doribano haikibani adubu makoina kanna takmanbadagi tangai fadana yamna nungaitana yum thadokibani hai Churachandpur da militant group singna Kuling duda panbagi phibam ama lakpadagi hana district asida community kuding makka maitai singa tona tinana leiminaramba achetpa mari adu tapna komthokpa horaki amadi khunai aduda hingbada nungaitaba fawba horaki Churachandpur da maitai singna fundamental right fangnaba hotnabada awaba ma oiraki asigma maram kaya amana amadi makoibu usitana yengbagi mideng ama maitai ayambada Churachandpur da makoi maselgi leifamgi certificate natraga lamgi pata jamabandi mari leinaba office tagi tanaba hotnabada asuki matik awaba oiraki Maitai marakta sangga chauba mioi ga tinaba mioi singdi asigumba che sang fangba ngamlaba sangga leitaba singi fangba ngamdana lei ngaktani haina Ronald makhataki asumaina leiminabada yamna nungairakta fibam ama lakpadagi maitai kharadi masagi poknapam kun thadopuna tampaki district ataida yum hongba yaunakre haina Manipur Institute of Technology MIT dagi lakpa B Electronics and Communication ta degree fangba Ronald na haiki Lanjenar laba maitai singna makoigi mayum makai sing paktak ngana temkhai kibada chenaba kuki singi mathakta lengang na akan bathabak lokhalu haiba singi manungda Ronald su amani hauji makoigi kari tawgadabano khangdre makoigi yum temkhai bada yawba mioi singdugi mathakta lengang na matik chaba chairak pihaningi lengang na makoibo hanagi masagi maramda halaga amuk hana kunda leita ba yanaba mathau taba thorang pudimak lokhat piu haina su Ronald na hairaki victim government war Many, maybe koi me white body have the but a koi ninja power wa kalonji no difference when a time is a question combine no high no tamjiga ai you to chan puda main down to chan puda ching that when the ching has a view
ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ 100 ꯃꯤꯇꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯔꯤꯅꯤ ꯑꯦꯟ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ 1 ꯀꯤꯂꯣꯃꯤꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜ 27 ꯁꯦꯛꯇꯔ ꯂꯩꯔꯤꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯦꯛꯇꯔ ꯂꯩꯔꯤ IRBꯁꯨ ꯂꯩꯔꯤ BSFꯁꯨ ꯂꯩꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯠꯇꯦ ꯀꯔꯤꯗ ꯀꯃꯥꯏꯅꯅꯣ ꯅꯨꯡꯊꯤꯟꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝ ꯕꯤꯜꯗꯤꯡ ꯁ꯭ꯇꯣꯔꯦꯖ 3ꯗꯣ ꯇꯦꯛ ꯊꯨꯒꯥꯏꯔꯒ ꯄꯨꯔꯥ ꯗꯁ ꯑꯣꯜꯍꯜꯂꯤꯗꯨꯁꯨ ꯑꯗꯨꯁꯨ ꯑꯩ ꯌꯨꯝ ꯈꯪꯅꯗꯦ ꯌꯨꯝ ꯑꯃ ꯈꯪꯅꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯨꯝ 30